ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯉꯁꯤꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯛꯁꯦꯜꯒꯤ ꯄꯥꯎꯗꯝꯗ ꯂꯦꯞꯇꯅ ꯇꯨꯝꯕ ꯋꯥꯠꯂꯛꯄꯅ ꯍꯛꯆꯥꯡ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯄꯤꯔꯛꯄ ꯑꯃꯥꯡ ꯑꯇꯥꯁꯤꯡ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯗꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯕꯨ ꯌꯥꯝꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯗ ꯆꯪꯂꯤꯕꯁꯤ ꯁꯨꯞꯅꯇꯒꯤ ꯇꯨꯝꯕ ꯌꯥꯗꯕ ꯊꯪꯅ ꯊꯪꯅꯅ ꯂꯩꯕ ꯅꯨꯃꯤꯗꯥꯡ ꯑꯍꯨꯝ ꯈꯛꯇꯪꯅꯤ ꯍꯥꯏꯅ ꯑꯅꯧꯕ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯐꯥꯏꯟꯗꯤꯡꯁꯤꯡꯅ ꯎꯠꯈ꯭ꯔꯦ꯫ ꯑꯦꯠꯂꯁ ꯑꯣꯐ ꯕꯤꯍꯦꯚꯤꯌꯔꯦꯜ ꯃꯦꯗꯤꯁꯤꯟ ꯀꯧꯕ ꯖꯔꯅꯦꯜ ꯑꯃꯗ ꯄꯕ꯭ꯂꯤꯁ ꯇꯧꯔꯛꯈꯤꯕ ꯑꯅꯧꯕ ꯁ꯭ꯇꯗꯤ ꯑꯁꯤꯅ ꯊꯪꯅ ꯊꯪꯅꯅ ꯂꯩꯕ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6ꯗꯒꯤ ꯇꯥꯅ ꯇꯨꯝꯕꯅ ꯑꯣꯏꯍꯜꯂꯛꯄ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯈꯤ꯫ ꯄꯨꯡ 6 ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯛꯁꯦꯜꯒꯤ ꯑꯣꯏꯕ ꯀꯥꯟꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯡ ꯋꯥꯡꯅ ꯐꯪꯅꯅꯕꯒꯤꯗꯃꯛ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯅ ꯇꯨꯝꯒꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯗ꯭ꯔꯕ ꯃꯇꯝꯒꯤ ꯆꯥꯡ ꯑꯗꯨꯅꯤ꯫ ꯁ꯭ꯇꯗꯤ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕꯤ ꯁꯣꯃꯤ ꯂꯤꯅ ꯇꯨꯝꯕ ꯌꯥꯗꯕ ꯅꯨꯃꯤꯗꯥꯡ ꯑꯃꯈꯛꯇꯪꯒꯤ ꯃꯇꯨꯡꯗ ꯁꯤꯝꯇꯣꯝꯁꯤꯡ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯍꯣꯡꯕ ꯊꯦꯡꯅꯈꯤ, ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯃꯗꯤ ꯍꯛꯆꯥꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯁꯣꯛꯆꯤꯟꯕ ꯍꯦꯟꯒꯠꯂꯛꯇꯨꯅ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯛꯄꯒꯤ ꯆꯥꯡ ꯑꯗꯨ ꯌꯧꯔꯛꯄ ꯊꯦꯡꯅꯈꯤ꯫ ꯁꯣꯃꯤ ꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯁꯥꯎꯊ ꯐ꯭ꯂꯣꯔꯤꯗꯥꯒꯤ ꯁ꯭ꯀꯨꯜ ꯑꯣꯐ ꯑꯦꯖꯤꯡ ꯁ꯭ꯇꯗꯤꯁꯇ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯇꯥꯡꯀꯛ ꯑꯗꯨꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯐꯤꯚꯝ ꯑꯗꯨ ꯍꯩꯅꯔꯛꯏ ꯍꯥꯏꯅ ꯔꯤꯁꯔꯆ ꯑꯗꯨꯅ ꯎꯠꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕꯗ ꯄꯥꯔꯇꯤꯁꯤꯄꯦꯟꯠꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯃꯥꯌꯣꯛꯅꯕ ꯐꯤꯖꯤꯀꯦꯜ ꯁꯤꯝꯇꯣꯝꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯤ ꯍꯥꯏꯕꯒ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯇꯨꯝꯕ ꯋꯥꯠꯄ ꯑꯗꯨꯗ ꯍꯩꯅꯔꯛꯈꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯂꯣꯏꯅ ꯍꯣꯡꯈꯤ꯫ ꯁꯨꯃꯤ ꯂꯤꯅ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯋꯥꯠꯍꯧꯔꯤꯕꯁꯤꯡ ꯑꯗꯨ ꯆꯌꯣꯜꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯤꯡ, ꯋꯤꯛꯑꯦꯟꯗꯁꯤꯡꯗ ꯐꯨꯒꯠꯂꯒ ꯇꯨꯝꯕ ꯌꯥꯏ ꯑꯃꯗꯤ ꯑꯇꯩ ꯅꯨꯃꯤꯠꯁꯤꯡ, ꯋꯤꯛꯗꯦꯁꯤꯡꯗ ꯍꯦꯟꯅ ꯄ꯭ꯔꯗꯛꯇꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯌꯥꯅ ꯈꯜꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯃꯤꯗꯥꯡ ꯑꯃꯈꯛꯇꯃꯛ ꯇꯨꯝꯕ ꯋꯥꯠꯄꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯀꯥꯏꯕ ꯊꯣꯛꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯁ꯭ꯇꯗꯤ ꯑꯁꯤꯒꯤ ꯔꯤꯖꯜꯠꯁꯤꯡꯅ ꯎꯠꯂꯤ ꯍꯥꯏꯅꯁꯨ ꯂꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯤꯗꯂꯥꯏꯐ ꯏꯟ ꯗꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ (MIDUS) ꯁ꯭ꯇꯗꯤꯅ ꯄꯤꯕ ꯗꯦꯇꯥꯗ ꯍꯛꯆꯥꯡ ꯐꯕ ꯑꯃꯗꯤ ꯑꯦꯖꯨꯀꯦꯁꯟ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯃꯤꯑꯣꯏ 2,000 ꯔꯣꯝ ꯌꯥꯎꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯥꯗ 92ꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯇꯨꯝꯕꯒꯤ ꯆꯥꯡꯗꯒꯤ ꯄꯨꯡ 1.5 ꯍꯟꯊꯅ ꯇꯨꯝꯗꯨꯅ ꯇꯨꯝꯕ ꯋꯥꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏꯅ ꯃꯁꯥꯒꯤ ꯃꯦꯟꯇꯦꯜ ꯑꯃꯁꯨꯡ ꯐꯤꯖꯤꯀꯦꯜ ꯕꯤꯍꯦꯚꯤꯌꯔꯁꯤꯡꯕꯨ ꯊꯪꯅ ꯊꯪꯅꯅ ꯂꯩꯕ ꯅꯨꯃꯤꯠ 9ꯅꯤ ꯆꯨꯞꯅ ꯗꯥꯏꯔꯤ ꯑꯃꯗ ꯔꯦꯀꯣꯔꯗ ꯇꯧꯁꯤꯟꯈꯤ꯫ ꯑꯁꯨꯝ ꯇꯧꯕ ꯑꯁꯤꯅ ꯇꯨꯝꯕ ꯌꯥꯗꯕꯅ ꯍꯛꯆꯥꯡꯗ ꯊꯣꯛꯍꯜꯂꯛꯄ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯕꯨ ꯔꯤꯁꯔꯆꯁꯤꯡꯅ ꯔꯤꯚꯤꯌꯨ ꯇꯧꯕ ꯌꯥꯍꯜꯂꯤ꯫ ꯄꯥꯔꯇꯤꯁꯤꯄꯦꯟꯠꯁꯤꯡ ꯑꯗꯨꯅ ꯇꯨꯝꯕ ꯋꯥꯠꯄꯒꯤ ꯃꯍꯩ ꯑꯃ ꯑꯣꯏꯅ ꯃꯈꯣꯏ ꯃꯁꯥꯗ ꯑꯁꯥꯎꯕ, ꯋꯥꯈꯜ ꯆꯃꯝꯅꯕ, ꯅꯥꯏꯇꯣꯝ ꯇꯥꯕꯒꯤ ꯅꯨꯡꯉꯥꯏꯇꯕ, ꯏꯔꯤꯇꯦꯕꯜ ꯑꯃꯗꯤ ꯅꯤꯡꯕ ꯀꯥꯏꯕꯅꯆꯤꯡꯕ ꯄꯨꯜꯂꯞꯅ ꯐꯥꯎꯏ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯇꯧꯈꯤ꯫ ꯃꯈꯣꯏꯅ ꯐꯤꯖꯤꯀꯦꯜ ꯁꯤꯝꯇꯣꯝꯁꯤꯡ, ꯈꯨꯗꯝ ꯑꯣꯏꯅ ꯑꯄꯔ ꯔꯦꯁꯄꯤꯔꯦꯇꯔꯤ ꯏꯁꯨꯁꯤꯡ, ꯆꯤꯛꯄ ꯅꯥꯕ, ꯒꯦꯁꯇ꯭ꯔꯣꯏꯟꯇꯦꯁꯇꯤꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯍꯛꯁꯦꯜꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯍꯦꯟꯅ ꯃꯥꯌꯣꯛꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕꯁꯤꯡ ꯑꯃꯗꯤ ꯂꯥꯏꯑꯣꯡꯁꯤꯡ ꯑꯗꯨ ꯊꯪꯅ ꯊꯪꯅꯅ ꯇꯨꯝꯕ ꯌꯥꯗꯕ ꯅꯨꯃꯤꯠꯁꯤꯡꯗ ꯂꯦꯞꯄ ꯂꯩꯇꯅ ꯍꯦꯟꯒꯠꯂꯛꯈꯤ ꯑꯃꯗꯤ ꯃꯗꯨ ꯃꯈꯣꯏꯅ ꯄꯨꯡ 6ꯇꯒꯤ ꯍꯦꯟꯅ ꯇꯨꯝꯕ ꯅꯨꯃꯤꯗꯥꯡ ꯑꯃ ꯐꯪꯗ꯭ꯔꯤꯕꯃꯈꯩ ꯕꯦꯖꯂꯥꯏꯟꯒꯤ ꯂꯦꯚꯦꯜꯗ ꯍꯟꯊꯔꯛꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯑꯦꯗꯜꯠꯁꯤꯡꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡꯗ ꯄꯨꯡ 6 ꯐꯥꯅ ꯇꯨꯝꯗꯦ꯫ ꯁꯨꯃꯤ ꯂꯤꯅ ꯍꯥꯏ ꯑꯁꯨꯝꯅ ꯇꯨꯝꯕ ꯋꯥꯠꯄ ꯑꯁꯤ ꯍꯩꯅꯕꯤ ꯍꯦꯛ ꯑꯣꯏꯈꯤꯕꯗꯒꯤꯗꯤ ꯇꯨꯝꯕ ꯋꯥꯠꯄ ꯑꯗꯨꯗꯒꯤ ꯍꯛꯆꯥꯡꯅ ꯃꯄꯨꯡ ꯐꯥꯅ ꯔꯤꯀꯣꯚꯔ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯑꯁꯨꯝ ꯂꯣꯠꯁꯤꯜꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯅꯨꯡꯇꯤꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯒꯤ ꯐꯤꯚꯝꯗ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯄꯒꯤ ꯚꯤꯁꯤꯌꯁ ꯁꯥꯏꯀꯜ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯆꯠꯊꯗꯨꯅ ꯂꯩꯔꯛꯏ, ꯃꯗꯨꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯆꯩꯊꯦꯡ ꯄꯤꯔꯛꯄ ꯌꯥꯏ꯫ ꯂꯤꯅ ꯂꯨꯆꯤꯡꯗꯨꯅ ꯃꯃꯥꯡꯗ ꯆꯠꯊꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯗ ꯃꯤꯅꯤꯠ 16 ꯈꯛꯇꯪ ꯇꯨꯝꯕ ꯋꯥꯠꯄꯅ ꯖꯣꯕ ꯄꯔꯐꯣꯃꯦꯟꯁꯇ ꯑꯀꯥꯏꯕ ꯊꯣꯛꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕ ꯊꯦꯡꯅꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯒꯤ ꯐꯥꯏꯟꯗꯤꯡꯁꯤꯡꯅꯁꯨ ꯈꯖꯤꯛꯇꯪ ꯇꯨꯝꯕ ꯋꯥꯠꯄꯅ ꯅꯨꯡꯇꯤꯒꯤ ꯑꯣꯏꯕ ꯃꯥꯏꯟꯗꯐꯨꯜꯅꯦꯁꯄꯨ ꯍꯟꯊꯍꯟꯕ ꯉꯝꯃꯤ꯫ ꯃꯥꯏꯟꯗꯐꯨꯜꯅꯦꯁ ꯍꯥꯏꯕꯁꯤ ꯁ꯭ꯇ꯭ꯔꯦꯁ ꯃꯦꯅꯦꯖ ꯇꯧꯅꯅꯕ ꯑꯃꯗꯤ ꯍꯦꯜꯗꯤ ꯑꯣꯏꯕ ꯔꯨꯇꯤꯟꯁꯤꯡ ꯃꯦꯟꯇꯦꯟ ꯇꯧꯅꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯔꯤꯁꯣꯔꯁ ꯑꯃꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯐꯕ, ꯃꯄꯥꯡꯒꯜ ꯀꯟꯕ ꯄꯔꯐꯣꯃꯦꯟꯁ ꯑꯃ ꯃꯦꯟꯇꯦꯟ ꯇꯧꯅꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯝꯕꯤꯗꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯡ 6ꯇꯒꯤ ꯍꯦꯟꯅ ꯇꯨꯝꯕ ꯑꯁꯤꯅꯤ ꯍꯥꯏꯅ ꯂꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯥꯔꯇꯤꯀꯜ ꯑꯁꯤ ꯔꯤꯂꯦꯕꯜ ꯁꯣꯔꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯐꯣꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯅ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯣꯐꯦꯁꯅꯦꯜꯁꯤꯡꯒꯤ ꯄꯥꯎꯇꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗꯤ ꯅꯠꯇꯦ꯫ ꯑꯔꯣꯏꯕꯗ ꯀꯟꯇꯦꯟꯠ ꯑꯁꯤꯒꯤ ꯍꯛꯁꯦꯜꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯤꯕ ꯄꯥꯎꯗꯝꯖꯔꯤꯕ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯂꯣꯏꯅꯅ ꯂꯥꯏꯛ ꯑꯦꯟड ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫